lamdam asing ningol sing ki khwai gi saw ko mai ningol sako banga si manipur gi mafam kya pak sala pangthona kre सही तरह मंगा हेन अफसा के मायुक्त सारा हेलबी इरोम सनु समिला के खोंगजंग सवलदुना निंगोल कया नंगसी सारा हेनख्रे अमसोंग संगाई फेस्टिवल नंगनब सेमजिन साजिलेब कंगला पाट की उफुन लंबी सोरक सलिब मियामदा चाउना काइब पीरे मैम खुरमजरी ngasi ningol संगे ख्वाइदगी सारब कुमै निंगोल साकुबन लाकपदा इंपैक्ट न्यूज के माइकैदगी नुंगाइब अमसोंग प्रपोजल पिजरी अदुम येंबिरिबस इंपैक्ट न्यूज ने आई तखलमम सियाम कनन हजे पुंजा सि फावबगी मरब पाव मियामदा पिजरी लमदम असे के ख्वाइदगी मरुइब अमसोंग ख्वाइदगी सावब कुमै संगे मनुंगदा अमा ओइरिबा निंगोल साकुबंगसी लमदम असे के मियामना हराउते अमना पांगथोना क्रे ngasi numit asi atopa sagai amada yum pan krabi ningol singbo mabung mapa oiba singna kauduna mathel koi tara chaklin saminaba angama khodol pot pibana mapung oiba saktamni imu manung bam ngopa singa chak saminaba gi damak ay angbadagi hauna ningol singna ke mauduna mapam nandam tamna laknaki atopa yumnak sagai on krabi ningol sing aduna ngamjab upai sizinaduna mapam dan lakna bkhonaki masina Imphal city gi maruba mafam singda sauna traffic jam thoki दखना देखो याम तब साक सामिना लोरेगा सी नोमगी नुंगाय फना पालो हरगा मथंग से याम हापो यो अन पिरम लो अस याम नुंगाय योंगनिंग बद लोरे युम गची अस मोइना तुम पिपिरक पनेंगन दखना त तुम पिर हरा तुम लाकपा तुम मोइ चै कुजिंग इमा इपा त तुम लेंग तुम लेहन बास पाना पाम असियो पान दे पाम दे इमा इपाना अंगम बदो अदु पिरगा निंगोन ब मोइसो हरा हरा तुम लाकपा सी पामे वखन दे अमरम लंदम के ख्वाइदगी साव कुमै ओरिबा निंगोल साकोब मिट असिदा ख्वारमन कैथेल दा पोफम फम्बी इमाइवेल सिंह अंगन अयुक्ता पोसै खर योलोनबगी दमक ख्वारमन कैथेल दा पोसै योनकी युम निंगोल सिंह साकुरबसो सेल खर तालौदब यादि हाइदुना इमाइवेल सिंह अदुना लंदम असिदा खुंदारिबा फुरुप सिंह मिय कया बाजार कारक्तुना पोसै लैनकी इंसांग नापी फिरोल सिंह बा योलन मतुंगदा इमाइवेल खरदी मयुम दा साकौवी हाइदुना पुंग सिंह खर फाव पोट योलोनगा मयुम तमना हनकी अदो अदुम खरा नुंगाइते नांगैने नुंगाइ को अदो ngasi de khara dum wale mayam chakong na bani na ba अदो ngasi de khara nungai ba wale yam nungai cha ngon gai la kane habani na koi wakhan je ko yam nungai mayam chu ko bune na dum wakhan je nungai ne leida chai su isai mo mayam leira bani na isa nupi mayam ko bose isa singdo imo mayam moi na hona na maga dum chala ahan ga oisala bani ko jo sidai sa pofong hak tang phome ga ai su sai ka doini अखोई जो साको ये दाई दा हंदक से इमा होजे पोट खरा लक्सन होले साको बने ने योन गद्राइना होजे पोसे से सित्रे निंगोन जिंगे मु खक्तंग लाको साको बजे इमा होजे योंनि गिने हलोइ जरसु अदुबो उपाय लेतबनी ना ngamna होना बनी ना लाइंग हक्तंग होजे इमा सेले अमरम नंगसिगे निंगोल साकोबगी थोरमसी मणिपुरदा लेरिबा तोंगान बा सिविल सोसाइटी ऑर्गेनाइजेशन कायना सेंदुना मफम कयादा फुरुप कयाना सर यादुना पांगथोकी All Manipur Ethnical Socio-Cultural Organization AMESCO Nat Kanmaluf Manipur Setsumangla Council Amasung Amak Sunapuna Sinna Kangla so Ningol Sakobuki Torama Pangtoki Ningol Sakobuki Toramaduda Saru Yakiba Manipur Deputy Minister Gai Kangamna Purup Ama Watpada Manipur Haibasi Oiridori Bani Haina Fongdokre Toromadu Deputy Minister Namaka Taraduna Sakoba Haibasi Lamdamaseki Oinadi Lai Hakta Giler Labani Malim Pumbada Women Empowerment ki matangda laungnaraktringaida mamangdagi Manipurdadi nupibu wangna thambagi chanabi asi leraklabani haibase haimama thokloi haiki ngase AMESCO amasong lup ahum ga pullaga sinkiba kunithorak suba ningol sakobagi thoramadu aikhoigi ECSL singbo ningsingba numit haina pangthoki thoramadu da MLA RK Anand MLA Tian Haukim amasong tongan ba furup singi lusingba kayasu saryaki Thoramadu Lamdamasi the Kundariba Purup Kodimaki Imaivel ECSL Isha Singh Nasar Yakiboluna Lakiba Imaivel ECSL Singnasu Makoi Namzaba Atamahau Pundaraki Ningol Sakoba Yawa Lakiba Imaivel ECSL Singh Deputy Minister Gai Kangam MLA RK Anand MLA Tian Hauki Punna Sakoba Aduki Matel Koi Tara Saklel Saminaki Manipur Karigi Aduyam Kumay Lady, Sing Tam Sita Kumay Thalesa Karino.
it's a sign of peace and prosperity. Ningon chapok yam chamna phajaba nungi oi wan thok phaya yam leiba pot ase khara thai raga sat ke tawba masida dakhina se hekta buba thangda wa ba makhai se tawraktana ina kara khonba singsin hodok pi dana ba malai ra mi sing se yam awa ba orak poko masilum tawbidana cham boy ba the act of service to moduda akon confine tawraga material lo natabada tawra phagani na khalli Amaromda Relief Center for the Welfare of Differently Able Persons Manipur Sindana ahumlak suba ningol khodol ngasi pangthokre ngasi Manipur gi puari ga sagwan laklaba sahi magi manungda yam tangna thokpa ningol sakobaga mari lenana center sina sindana tera yengkhom leraki community hall da pangthoki ba thorom aduda Manipur gi tongan ba mafam singda gi lakpa differently able person chani tararom na saru yaki ngasi ke thorom aduda center se ke former president cs Upendroga loinana Manipur gi mafam kaya de lakpa sangnarba mi kayana saru yaki malem asida lairiba miam asigi marakta lairiba different able persons sing oiraba makoisu mioiba ama oina konai asida leiba maramna makoibu ngakpi senmi bagalonena makoina ningjariba amadi tawthorakpa thabak thoram kayada pungning thawat pibagi matam adu yauri haina NCUI Project Coordination Committee ki siafasan jina posamamna fongdoki punamak chap manai kanana soinai banu kanana soinai da banu koi punamak se ningol gi mapok tapok pa mayam punamak se amatani haiba saktam se tak na bagi da magda ngasi punna imung da tongan bagi Manipur gi kachin kuya da leiba differently able persons in buloin khomjin jaraga mapam masida punna ngamjaba do khana mamam pizaraga koina langjabani leiriba disabled persons sing bu yamna nungshiba miyeng da makoina society da piriba contribution se kadai yong na pi economy chakhat pada Manipur gi state ki economy da sum khoi gi chawraba contribution le ngase gi thorom adra saru ya khibi ubagi pangnuwa labi ek Montessorina asiguma thorom asida saru yaba phangbasi nungai ba masum apenba fongdoki ngasi akhoi relief center na akhoi disable oiraba ningol singbu sakau bibagi thoram ma pangthok pibse akhoi yamna nungai jai akhoi na tai da mafam da chatpa matam da yamna nungai na free oina chatpa phangjade adubu ngasi ibung ipasina sakau bibse di akhoi yam nungai na free oina chatpa phangjai aduna matung da sai khudingi ngasi asgumba sakau ba se adumak pangthok pibol biu Nakalamoromda Manipur ki tampa ke lamdamda namna khundariba kawi furup singnasu makhoi ki sagai hongduna mayum pan khrab ningol singbu sakobu ke thoram furup asegi yumthong kharada pangthoknari sannabi gi matung ina mammopa singna sinjalangjaba mathel koi kaya harau minok tamduna apunba saklela ma saminaba amasung mase masaloiba singda mammopa oiba singna ngamjaba khudolsu tamnaki mase masal oiba singnasu mammopa singda yapa mangolsu pinaki amadi numit asina masin maupa oibagi nungsili pul oirasanu haina ningol sakoba numit asida furup asigi ningol singna nungaiba fongdoknarakli kaubana lakpasida dakhanagi adudagi hidana dabida araiba khrana mabungna pirakpa adu bor afaba pibiba ibung ipwasing leita ningon singbu sakaubugi nena ningon aibu su sakau bibigi dama lamdam sigi ningon ama oina ai yam chakthok chaningai oi hana khanja ningol sagobogi thoram Manipur gi mafam sinba tongna park sana pangthona bagam Christian lining bu thajaba singnasu ningol bu sakobogi thoram amangasi Manipur Baptist Church Imphal pangthokre wife and ambassador for Chris Haiba Wakhalonda Manipur Baptist Church amasung Tangkhol Church Delhi ani khosan aduna pangthoki baningol sakobogi thoram aduda Manipur gi tongan ba mafamda gi lakpa tongan ba furup singi ningol sina saru yaki taibung sebi ba mapu gi mafamda saithai sei saktuna amasung ningol singda asamba khodol tamduna apun ba saglel amasu chaminaki Nepali Maitai Singmi amade khoi gi chinina Muslim asmaina tongan base masigi khoi wakhalon aseng badi khoi gi nungsiba noi gi damak se khoi su concern lairi ko asmaina nupi am oina yom pan bagi sumaina khoi MBC na su na khoi bu ke am lu na khali hai bagi se masigi pandam se nungsiba gi pandam se mari laina ba relation hai basida khoi ingta tap thana laimin na ba ya ba asigi wakhalon si kauraga khoi masi kaujabane
ꯑꯩꯈꯣꯏ ꯅꯤꯉꯣꯜ ꯑꯃ ꯍꯥꯏꯕꯁꯦꯀꯣ ꯌꯥꯝꯅ ꯊꯋꯥꯏ ꯁꯣꯜꯂꯒ ꯂꯩꯕꯅꯤ ꯊꯋꯥꯏ ꯄꯤꯛꯂꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ MBC ꯆꯔꯆꯇ ꯑꯩꯈꯣꯏ ꯅꯤꯉꯣꯜꯁꯤꯡꯕꯨ ꯀꯧꯔꯒ ꯑꯐꯕꯒꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯁꯦ ꯇꯝꯕꯤ ꯇꯥꯛꯄꯤꯕ ꯑꯗꯨꯒ ꯅꯤꯉꯣꯜ ꯑꯃꯒꯤ ꯈꯨꯗꯣꯟ ꯇꯝꯕꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯐꯪꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯍꯤ ꯈꯨꯗꯤꯡ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯂꯒ ꯑꯁꯤꯒꯨꯝꯕ ꯑꯐꯕꯁꯦ ꯑꯩꯈꯣꯏ ꯐꯪꯂꯒ ꯂꯩꯕꯅꯦ Destitute Children Home Tera Kaital Leba Kanala Jitraba Angang Singlangasi Kumama Giningol Sakobagi Kumai Harau Tayam Sar Yakre Matel Koi Saduna Hauna Bimatung Ina Home Gi Supervisor na Ngamzabadakina Tamduna Angang Sing Aduna Momon Nok Nabatanja Piki Makoine Imung Manung Mama Mapa Kau Kurabasu Laifamasina Mayum Oiduna Imung Oiduna Harau Tayamna Zamin Takminaki Home Gi Supervisor na Mama Sakna Angang Sing Asibo Ningol Sakobada Sar Yahanki ngasi ningon sakauba numisida moibusu kano tawbidraga ja akoina sida lagiba mayamsina ko pijabda moina yam harauba haitare adagi moidasu akoina presentation ko moina ga sum pamjaba leibase akoina loina mak mogi maning thungnaba leibiraga piba chaningba poto akoina ngasidi kari chasige or natraga kai thongsige hangba matamda moina akoidi ngasidi nga oina chasi natraga na moina apambado dum pijaba haitare da ngasi ju moina apambado hanga matungda akoina pijagibada moina yam harauba adagi akoidasu yam nungaijaba adagi moina su akoida mama gumba adagi moi baba gumba ni khallaga moina maning tamjabado adune akoina kwai nungarise Angang Singasida Hanglubada Makoina Imung Manung Mama Mapa Kaukrabaso Home Asina Makogi Imung ni Haina Pungnung Sina Paudam Laki Makogi Sakobagi Aseng Makodol de Mayam Puna Komayasida Sar Yamina Baduni Haina Angang Singasina Fungduraki Nungai Jang Howard Jang de Koi Madam Sagari Huchilaga Koi Mama Basang later Nina ngasi hiangai gi nini panba ningo jakob numit asida ningo loibi kanana leijaba se chaduna macha masupuduna ningo jakob chanari nakal amarom dana lamda masigi thablaba kachin kayada kana leijidraba angang singna aibu kanana ningo jakob pubidoino haiduna milu da pira sinthana maikai on duna yenghori mayam asigi marakta children home tera kaithel gi angang singsu ngasigi kumhai asida mapung phana sarukyari Mama Mapa Kau Krabasu, Imung Manung Kaina Krabasu, Angang Sing Asina, Laipamasina Iyum Magni, Imung Magni Kanna, Ngasigi Kumaya Sida, Harau Tayamna, Mapung Pana, Sarukyari. Camera person Ahantem Yapagaloinana, Impact News Kidamak, Paudam Zaribi, Vidyarni Tinguzam, Children Home, Terakaitel. Nakalamaromda Landamasida Armed Forces Special Powers in 1950 Loto Haibagi, Davi Tauraduna, Sahi Taramanga Hena Sarah Helibi, Irom Sanu Saramilagi, Kongzangbu, Sawal Aduna, Lamdamasida Ladiba, Nupi Organization Kayana, Ningol Sing the Sigan Maira Kumai, Ama Oriba, Ningol Sako Manamit Asida, Sarah Henbagi Kongzang, Sangsin Kre. Ngasi Porompat Laiba, Sarmila Kanba Apnmalov, Sakalgi Sanglil the Pangtokiba, Sarah Henbagi Kongzang Asida, Tonganba, Kanglup Kayadagi, Nupi Singna Saruyaki. Sangai Festival Nangnaba Sendin Sajaliba Kangla Pati, Ufulna, Lambi Sorok the Saliba Miamda, Jauna Kaiba Pire, Uful Waifulna, Kwaidagi Pibam Soklibasi, Kangla Pat Asigi, Ras Babandagina, State Minister Banglo Mapa Faubani, Hariba Lambi Matik Asida, Kangla Patagi, Trucks Sing the half to the Puturapa, Laikom Sing Lambi the Tahuraba Matunda, Kangsilapadagi, Uful Singasi, Tolapani. Sumnagi Gari, Sindring Identify, Gari, Sinsilapa Matamda, Hana Taukiba Gari Singna, Hungalap Uful Singna, Tungda Lehoba Mu Singda, Soroma Power the Yahandre, Upul Marakta, Queen Labangam the Badagi, Lambi Matik Asi Lanto Honaba, Honabada, Miam that sound of Kudung Tiva, Tokle, extend to Power Yaure. Sangai Festival Haudri Faubdi, Governor Mamangdagina, CM Banglo Mamang Pawa, Kogi, Poweriba, Kanglapaki, Paring Asida Miamasi, Ufun Maraksida, Adumak Chatpatari. Hariba, Lambi Mates, the Ufun Horiba Sing Asida Miam, the Awa Mayo, Nadanaba, Paliba government, Natraga Marili Neva, Kanglaparachi, Pazanabaki, the Maximsel, Marili Neva authorities in Nahazi Pogi, and the Lambi diversion, Piduna Miam, Chatoxasinda, Awaba, Konabaki, the Mokta Packet Pati Uzi, camera person, Mosagalona, Pogdam Zariba, Akozam Tompok, Impact News. Saliba Thas ke Tarama Thoida Diwali Numiki Midang Pung Taramakai Tabamatan Mayang Infal Bazada Polisna Nomai Captain Miambo Fu Saikiba Ado Mayang Infal Police Station da Atias Taudu Ladiba Kamado Sing Senaram Drihaina Mayang Infal Bazar Soft Keepers Union is there on the Fondorkli.
Imphal la riba tongan tongama tangkhul mahiroi lupsingi apun body ama oriba tangkhul katamnau long Imphal gi kunithoirak soba General Conference ngasi loisin kre. Thoromasi Vodafone sponsor tauduna tangkhul katamnau long Imphal sinduna Dolalenda leiba MBC Recreation Center da ngarang dagi hauduna satarakibani. General Conference asida tangkhul mahiroi sing oiba isai sangdamnaba debate quiz fashion parade amasung choreography competition singba sing thoromasi da pangthoknaki. Ngasilo sinbagi thoromda athoiba mithngnel oina sar yakiba Tamelong District DC Maransan Luikham IAS na tangkhul haiba phurba si puksiel sauba suba noma kanba masagi culture amasung tradition leijaba phurpni amadi isagi culture amasung tradition saukhanan baiba si aikoi punamaki thaudangni haina phongdoki. When we talk about value, I'm not talking about money, I'm not talking about clothes, I'm not talking about gold, jewelry, I'm talking about what makes our society progress, what makes our society vibrant, what makes our society to continue throughout this centuries after century. Our community was known for its hospitality, honesty, hard work, and simplicity. Now you ask yourself, introspect yourself, whether we are still there. Do we hold these values very high, or do we push aside these values? The answer is with you. Hayang Mumbai da pangthokadoriba Bal Sahitya Puraskar yentopaki thoramda Bal Puraskar award longnabagi damakta Thoksom Thawyang Mamaitai ngasi Imphal thadokre. Thoksom Thawyang Mamaitai ni iba isusa pupuwari lirage haiba phungawari asida sayesigi oina award asi piragani haina satkiba Jun thada Sahitya Academy na lauthorakibani. Indian National Congress Party ki hanagi wangangloi oiramba haujikna Rajya Sabha ki MP oriba Abhishek Mano Manipur High Court Bar Association ki civil jubilee thorom da sar yanaba ki damat ngarang Imphal thonglakre. Impact News ka ngarang Hotel Classic Grande da akhanan unaba amada mahakna mahaki Manipur Khongsada si handak Assembly constituency anida pangthokadoriba marki Mikhal asiga marilenana lakpa nate. Hayang Imphal gi MFDC hall da pangthokadoriba Manipur High Court Bar Association gi silver jubilee thoramda sar yanaba gi damak ahanba oina Manipur da lakpa ne. Mahangna Manipur da lairingai manungda Manipur gi State Minister, Deputy State Minister amasung atai makok thong officers singa unatuna tongan ba hiramda wari sanagani. Loinana Manipur gi Loktak Pat INA Memorial amasung atai mafam kaya da su satkani haina phongdoki. It is good to see that the state is progressing towards good governance. It's a small state. It has had its own share of problems, but I think a sustained, continuous, diligent governance model over the years has shown results and is fast showing more and more results. And I think that is something for which everybody, irrespective of political color, irrespective of affiliation, irrespective of ideology or conviction, should be proud of. Educational Guide Center Singzamaina Pangthokiba State Library Week celebration listening taramanga state level drawing debate symposiums competition amasung interaction program singa silak libana beba tarani panda Manipur University gi youth festival laibana maram oiraga celebration asi pangthok labasu program singa si matam khara yaithokli haina serolamada khangalakli. Tamil Nadu da numit mangani leftana nong kana subadagi miyo yankai manga sikre siriba miyo ayamba Kudalur district tagi ni hairi state asigi capital Chennai da ising isau thokpadagi train amasung flight thengthakre ngasi school amadi college soti thadokre med department ki matung ina North Tamil Nadu da nong leftana sukhi kani hairi pung kunmari asida Kanchipuram district da nong khibagi sangasi chada centimeter kuthramari yauki hairi. Hauzi arobada marupa amuna pizari. Lamdamasi Ningol Singi Kwadi ki Sauba Kumai Ningol Sako Bangasi Manipur ki mafam kaya da Pakistan da Pangtong kre. Sahi tara mga hen apsa imayok ta sara helibi irom sanu sarmilagi hongjang go sabulado nangasi Ningol kaya na sara hen kre. Amasung Sangai Festival nang nabas sendin sajiliba Kangla Party ufulna lambi soroga sa liba miyam da jaw na kay bati.